Salai Depositor JC na Smart Society Lanna Lamjingnaba Hotnare Association claim form submit tawduna token paiduna leriba Smart ki member sing mathang kauduna makoi gi sel pithok taba taraga de Smart Society gi mayokta akan bamijeng sanglaknaba matam pumbada sem sadun leire haina Smart Member Welfare Association gi chairwala mana wamang yalak le chairwala sin hai Smart Society gi executive sing na 24 working months ki manungda organization gi asset na chingba yolaga sel sandok piriba member sing gi sendol sing pithok pa hongna ba madi organization busu hingalakna ba honoringai cherak asida wahengbam Joy Kumar Chairman JSC4 Salai Depositor na tang September kun mangada press conference tawduna Smart Society gi member singda Lanna Lamjingbire Smart Society na ayet apan kaya lairuraba matungda nauna hingana ba honariba wahengbam Joy Kumar na hanjin na khoi maumda chaina thinbagum thilliba si member ai khoi mayam gi laibak thivane W Joy Kumar hairiba miyoy se Smart Society gi member ama natana core committee of Smart promoter gasu hiram amata da mari laina de W Joy Kumar hairiba miyoy se GSC4 Salai Depositor gi chairman oibane GSC4 Salai Depositor gi mingda mahak amadi mahake loina rakpa singna relief ki ne haiduna Smart Society Salai group of company dagi yamlaba senpham busu laukraba misak ne hairiba senpham singi detail khangbining labade Smart Society gi executive tage khangbiba yaga ne aikhoina member singe paisa singa se Smart Society gi executive singna pithokani haiduna thajaba pibiriba sida karigumba paisa singa se phangdaba made thengthan ba taraga de masi pumnamak asigi responsibility wahengbam Joy Kumar na puba ngamgadori bara haina hangle thengkhang kayara khana nainaraba matungda system amagi makhada phase 9 na member singe sendol 24 working months ke manungda pithokpa hongnabagidamak April gi tang 9 da pau ising gi khuthangda khanganduna claim form thaba made submit tawanduna pithokpa horamlabane adubu asset yonbagi matangda apan makhara leibadage khumang sauksin bangamdringai cherak asida mahakna mari makhong samnadaba press meet tawrak pahaibase sangsilagli bathabak thoram asida yatkhai thingai ba pibane maramasina miyoy lising kayagi leiriba senpham sing ase mang batarabade JSC gi chairman W Joy Kumar na afafata tholak papum namak mahakna pugadabane miyam ge mahut silaga mari leina basingna pungning wakhal phathabiduna tawriba thabak thoram asida mateng pangbiyu amade Smart Society gi executive singna claim form ge token paikraba singisu thajaba manghandana amade hana paisa pithokpa dugumna pithokpina bahaire Smart Society gi mayokta akan bamijeng sanglaknaba matam pumbada sem saduna leire Aroi bada tabi di bapum namakpo thagachare